ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯁꯤꯡꯌꯦꯜ ꯅꯥꯆꯣꯝ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯃꯥꯡꯗ ꯊꯥꯒꯠꯆꯈꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯅꯤ ꯆꯥꯎꯕ ꯑꯃꯗꯤ ꯃꯃꯥ ꯁꯦꯜ ꯃꯥꯡꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯟꯅ ꯂꯥꯎꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯪꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯌꯨ ꯉꯥꯎꯔꯒ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯀꯩꯁꯨ ꯂꯩꯇꯕ ꯌꯨ ꯌꯣꯟꯕ ꯃꯥꯒꯨꯝꯕꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯁꯦꯜ ꯄꯤꯗꯕꯒꯤ ꯌꯨ ꯄꯤꯔꯣꯏ ꯀꯥꯏꯗꯅ ꯈꯣꯜꯒ ꯋꯥꯡꯈꯠꯂꯛꯇꯅ ꯐꯔꯩꯅꯤ ꯁꯤ ꯑꯣꯏꯔꯗꯤ ꯌꯨꯒꯤ ꯁꯦꯜꯁꯤꯡꯁꯨ ꯄꯨꯂꯞ ꯁꯤꯡꯗꯣꯛꯑꯝꯃꯦ ꯊꯥ ꯑꯃꯨꯛꯇꯤ ꯁꯣꯜꯂꯒ ꯑꯃꯨꯛ ꯊꯛꯄ ꯌꯥꯔꯅꯤ ꯅꯨꯡꯉꯥꯏꯔꯦ ꯁꯤꯗꯒꯤ ꯍꯦꯟꯕ ꯀꯔꯤꯕꯨ ꯅꯨꯡꯉꯥꯏꯕꯅꯤ ꯉꯥꯎꯈꯥꯏꯒꯦ ꯉꯥꯎꯔꯦ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯆꯪꯂꯛꯄꯗꯨ ꯉꯁꯥꯏꯗꯒꯤ ꯂꯥꯎꯅꯗꯨꯅ ꯂꯩꯔꯝꯕ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯄꯥꯒꯤ ꯃꯈꯣꯜ ꯍꯦꯛ ꯇꯥꯔꯛꯄꯗꯒꯤꯗꯤ ꯆꯞ ꯆꯞ ꯂꯦꯞꯅꯗꯨꯅ ꯃꯪꯒꯤꯗ ꯂꯣꯏꯅ ꯌꯦꯡꯅꯔꯛꯂꯝꯃꯤ꯫ ꯃꯪꯒꯤ ꯃꯍꯥꯛꯇꯤ ꯃꯆꯥꯅ ꯇꯨꯡꯁꯤꯟꯖꯕ ꯁꯦꯜ ꯑꯗꯨꯕꯨ ꯍꯨꯔꯥꯜꯗꯨꯅ ꯅꯨꯡꯉꯥꯏꯅ ꯌꯨ ꯑꯗꯨ ꯊꯛꯂꯨꯔꯕꯅꯤ꯫ ꯃꯪꯒꯤ ꯍꯥꯏꯔꯪ ꯍꯥꯏꯔꯪ ꯆꯪꯂꯛꯂꯗꯨꯅ ꯃꯈꯣꯏꯒꯤ ꯗꯥꯔꯤ ꯑꯗꯨꯗ ꯀꯤꯠ ꯂꯥꯎꯅ ꯐꯝꯂꯗꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯣꯡꯈ꯭ꯔꯥꯛꯂꯣꯟ ꯍꯦꯛꯇ ꯁꯟꯗꯨꯅ ꯇꯨꯝꯃꯤ꯫ ꯃꯁꯤꯗ ꯃꯦꯝꯇꯣꯟ ꯃꯪꯒꯤꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯗꯨꯅ ꯃꯈ꯭ꯋꯥꯡ ꯑꯗꯨꯕꯨ ꯃꯦꯠꯇꯨꯅ ꯃꯪꯒꯤꯕꯨ ꯁꯥꯎꯅ ꯌꯦꯡꯂꯤ꯫ ꯃꯦꯝꯇꯣꯟꯅ "ꯅꯤꯄꯥ, ꯅꯪꯅ ꯌꯨ ꯊꯛꯂꯨꯔꯤꯕ ꯁꯦꯜ ꯑꯗꯣ ꯀꯗꯥꯏꯗꯒꯤꯅꯣ? ꯀꯅꯥꯗꯒꯤ ꯂꯧꯊꯣꯛꯄꯅꯣ ꯁꯦꯡꯅ ꯈꯨꯝꯃꯨ"꯫ ꯑꯩꯒꯤꯅꯤ ꯀꯩꯅꯣ, ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯕ ꯁꯦꯜ ꯍꯥꯏꯁꯤꯗꯤ ꯑꯩꯒꯤꯅꯤ, ꯀꯅꯥꯒꯤꯕꯨ ꯑꯣꯏꯔꯨꯅꯤ? ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯗꯤ ꯏꯇꯩꯃꯅ ꯌꯨ ꯄꯤꯌꯨ ꯌꯥꯗꯕ ꯑꯗꯨꯁꯨ ꯁꯦꯜ ꯂꯣꯏꯅ ꯁꯤꯡꯗꯣꯛꯂꯝꯃꯦ, ꯑꯗꯨꯅ ꯊꯥ ꯑꯃꯨꯛꯇꯤ ꯑꯃꯨꯛ ꯁꯣꯜꯂꯒ ꯊꯛꯄ ꯌꯥꯔꯅꯤ, ꯅꯨꯡꯉꯥꯏꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯄꯥꯕꯥ, ꯀꯩꯒꯤꯅꯣ ꯅꯪꯅ ꯇꯥꯆꯧꯅ ꯄꯩꯁꯥ ꯈꯔ ꯊꯝꯖꯕ ꯑꯗꯨꯗ ꯂꯧꯊꯣꯛꯏꯗꯨꯕꯣ? ꯑꯗꯨꯒꯤ ꯄꯩꯁꯥꯗꯨꯗꯤ ꯑꯇꯣꯝꯕꯒꯤ ꯁꯦꯜ ꯁꯤꯡꯅꯕ ꯊꯝꯕꯅꯦ"꯫ ꯃꯗꯨꯗ ꯃꯪꯒꯤꯅ "ꯃꯤꯒꯤ ꯃꯄꯣꯠ ꯁꯣꯜꯂꯒ ꯆꯥꯔꯨꯔꯕꯗꯤ ꯁꯦꯜ ꯁꯤꯡꯕ ꯍꯥꯏꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤꯅꯦ꯫ ꯅꯈꯣꯏꯅ ꯁꯦꯜꯗꯨ ꯃꯐꯝ ꯆꯥꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯝꯗ꯭ꯔꯦ, ꯑꯩꯅ ꯊꯦꯡꯅꯔꯦ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯄꯩꯁꯥꯗꯨ ꯄꯥꯝꯕ ꯀꯧꯕꯅꯤꯅ ꯂꯧꯊꯣꯛꯑꯒ ꯑꯗꯨꯃꯛ ꯁꯤꯖꯤꯟꯅꯔꯦ꯫ ꯑꯩꯗꯤ ꯃꯤꯉꯣꯟꯗ ꯄꯣꯠ ꯁꯣꯠꯇꯨꯅ ꯄꯩꯁꯥ ꯂꯩꯕꯁꯤ ꯀꯌꯥ ꯍꯩꯅꯗꯦꯀꯣ꯫ ꯅꯈꯣꯏꯅ ꯇꯧꯕꯅ ꯇꯧꯕꯅꯤ, ꯑꯩꯗꯤ ꯇꯧꯔꯣꯏ"꯫ ꯑꯁꯨꯝꯅ ꯃꯪꯒꯤꯅ ꯃꯆꯥꯁꯤꯡꯗꯨꯗ ꯃꯥꯅ ꯑꯣꯏꯅ ꯑꯣꯟꯈꯠꯇꯨꯅ ꯆꯨꯝꯁꯤꯟꯗꯨꯅ ꯉꯥꯡꯕꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯪꯒꯤ ꯑꯗꯨ ꯑꯃꯨꯛ ꯍꯧꯒꯠꯂꯗꯨꯅ ꯍꯥꯏꯔꯪ ꯍꯥꯏꯔꯪ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯦꯝꯇꯣꯟꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯨꯡꯗ "ꯀꯔꯤꯒꯤꯅꯣ ꯅꯨꯄꯥ, ꯅꯪꯅ ꯁꯦꯜ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯒ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯕꯤ ꯅꯪꯅ ꯂꯣꯏꯅ ꯆꯥꯊꯣꯛꯂꯤꯕ ꯑꯗꯨꯕꯣ"꯫ ꯑꯁꯨꯝꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯒꯤ ꯑꯗꯨꯒꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯃꯇꯧ ꯑꯗꯨꯗ ꯃꯅꯤ ꯑꯃꯗꯤ ꯆꯥꯎꯕ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯈꯤꯔꯝꯃꯤ꯫ ꯃꯅꯤꯅ "ꯇꯥꯆꯧ, ꯄꯥꯕꯁꯦ ꯁꯦꯜꯁꯤꯡꯗꯣ ꯂꯣꯏꯅ ꯊꯝꯃꯝꯂꯕ ꯖꯥꯠꯂꯣ? ꯈꯔ ꯂꯦꯝꯃꯛꯄ꯭ꯔꯥ ꯍꯪꯉꯨꯁꯤꯔꯥ"꯫ ꯃꯁꯤꯗ ꯆꯥꯎꯕꯅ "ꯌꯥꯏꯃꯥ, ꯑꯣꯏꯔꯔꯣꯏ, ꯄꯥꯕꯅ ꯂꯣꯏꯅ ꯁꯤꯖꯤꯟꯅꯈ꯭ꯔꯕ ꯄꯩꯁꯥꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯁꯤꯗꯒꯤꯗꯤ ꯍꯨꯔꯥꯟꯕ ꯅꯠꯇꯕ ꯊꯕꯛ ꯑꯇꯩ ꯃꯤꯒꯤꯗ ꯁꯨꯕ ꯆꯠꯇꯕ ꯌꯥꯔꯔꯣꯏ"꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯆꯥꯎꯕ ꯑꯃꯗꯤ ꯃꯅꯤ ꯃꯁꯥꯗꯣ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯅꯕ ꯃꯤꯒꯤꯗ ꯁꯟ ꯁꯦꯟꯕ, ꯁꯟꯊꯤ ꯁꯦꯡꯕ ꯑꯃꯗꯤ ꯌꯨꯝ ꯁꯥꯕ ꯐꯥꯎꯕ ꯌꯥꯎꯕ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯎꯕ ꯑꯃꯗꯤ ꯃꯅꯤꯅ ꯀꯟꯅ ꯍꯣꯠꯅꯔꯗꯨꯅ ꯄꯩꯁꯥ ꯈꯔ ꯃꯈꯩꯗꯤ ꯇꯨꯡꯁꯤꯟꯖꯕ ꯉꯝꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯧꯁꯤꯡ ꯑꯣꯏꯔꯗꯨꯅ ꯃꯄꯥꯅ ꯄꯥꯛ ꯐꯪꯂꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯆꯦꯛꯁꯤꯟꯅ ꯂꯣꯠꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯆꯥꯎꯕ ꯑꯃꯗꯤ ꯃꯅꯤ ꯃꯅꯥꯎ ꯑꯇꯣꯝꯕꯕꯨ ꯃꯍꯩ ꯇꯝꯐꯝ ꯁꯪꯗ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯇꯣꯝꯕꯕꯨ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯣꯏꯅ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯃꯅ "ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯑꯅꯤ ꯑꯃꯨꯛꯇ ꯉꯥꯏꯈꯣ"꯫ "ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯑꯣꯖꯥ"꯫ "ꯍꯧꯖꯤꯛ ꯅꯈꯣꯏꯅ ꯆꯪꯃꯤꯟꯅꯔꯛꯈꯤꯕ ꯑꯉꯥꯡ ꯑꯗꯨ ꯅꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯑꯉꯥꯡꯂꯥ"꯫ "ꯃꯥꯅꯦ ꯑꯣꯖꯥ, ꯑꯩꯒꯤ ꯏꯅꯥꯎ ꯑꯇꯣꯝꯕꯅꯤ"꯫ "ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯑꯣꯖꯥ"꯫ "ꯉꯥꯏꯈꯣ, ꯅꯈꯣꯏ ꯑꯅꯤ
ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯀꯥꯗ ꯑꯃꯨꯛꯇ ꯆꯪꯂꯨꯈꯤꯁꯦ꯫ ꯀꯔꯤ ꯂꯩꯔꯒꯦ ꯑꯣꯖꯥ? ꯑꯩꯈꯣꯏ ꯑꯇꯣꯝꯕꯅ ꯀꯔꯝꯕ ꯊꯕꯛ ꯀꯔꯤ ꯑꯣꯛꯇꯕ ꯇꯧꯔꯝꯂꯒꯦ? ꯑꯗꯨꯒꯤ ꯅꯠꯇꯦ ꯅꯈꯣꯏꯒ ꯁꯥꯟꯅꯒꯗꯕ ꯌꯥꯗꯕ ꯋꯥꯔꯤ ꯑꯃ ꯂꯩꯔꯕꯒꯤꯅꯤ꯫ ꯑꯁꯨꯝꯅ ꯑꯣꯖꯥ ꯑꯗꯨꯅ ꯆꯥꯎꯕ ꯑꯃꯗꯤ ꯃꯅꯤꯕꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯀꯥ ꯑꯗꯨꯗ ꯄꯨꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯣꯖꯥ, ꯁꯤꯅꯤ ꯃꯈꯣꯏ ꯑꯅꯤꯅꯤ ꯑꯇꯣꯝꯕꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯍꯥꯏꯕꯗꯣ꯫ ꯃꯁꯤꯗ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯖꯈꯤꯕꯁꯤꯡꯗꯣ ꯑꯣꯖꯥꯅ ꯃꯃꯨꯠ ꯇꯥꯅ ꯑꯃꯨꯛꯇ ꯐꯖꯅ ꯍꯥꯏꯕꯤꯌꯨ꯫ ꯏꯕꯨꯡꯉꯣ ꯑꯅꯤ, ꯐꯝꯃꯨ ꯐꯝꯃꯨ꯫ ꯐꯝꯐꯝ ꯂꯩꯔꯤꯕ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯃꯨ, ꯋꯥꯔꯤ ꯑꯃꯨꯛꯇ ꯁꯥꯟꯅꯈꯤꯁꯤ꯫ ꯃꯁꯤꯗ ꯆꯥꯎꯕꯅ, ꯀꯔꯤ ꯂꯩꯔꯒꯦ ꯑꯣꯖꯥ? ꯏꯕꯨꯡꯉꯣ, ꯑꯇꯣꯝꯕꯒꯤ ꯊꯥ ꯃꯌꯥꯝ ꯑꯃꯒꯤ ꯂꯩꯔꯤꯕ ꯁꯦꯜꯁꯤꯡ ꯑꯁꯦ ꯑꯃꯨꯛꯇ ꯁꯤꯡꯗꯣꯛꯅꯕ ꯇꯧꯅꯦ꯫ ꯀꯔꯤꯒꯨꯝꯕ ꯍꯟꯗꯛ ꯍꯞꯇꯥꯁꯤꯒꯤ ꯃꯅꯨꯡꯗ ꯁꯦꯜꯁꯤꯡ ꯑꯗꯨꯕꯨ ꯁꯤꯡꯗꯣꯛꯄ ꯂꯣꯏꯗ꯭ꯔꯒꯗꯤ ꯑꯇꯣꯝꯕ ꯑꯁꯤ ꯃꯍꯩ ꯇꯝꯐꯝ ꯁꯪꯗ ꯑꯃꯨꯛ ꯍꯟꯅ ꯊꯥꯔꯛꯑꯅꯨ꯫ ꯑꯩꯈꯣꯏꯒꯤꯁꯨ ꯃꯍꯩ ꯇꯝꯐꯝ ꯁꯪ ꯑꯁꯤꯒꯤ ꯅꯤꯌꯣꯝ ꯑꯃ ꯍꯥꯏꯕ ꯂꯩꯔꯤꯕꯅꯤꯅ ꯀꯅꯥ ꯑꯃꯠꯇꯅ ꯆꯠꯅꯗꯕ ꯊꯕꯛ ꯃꯍꯩ ꯇꯝꯐꯝ ꯁꯪ ꯑꯁꯤꯗꯗꯤ ꯇꯧꯕ ꯌꯥꯔꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯍꯟꯗꯛ ꯍꯞꯇꯥꯁꯤꯒꯤ ꯃꯅꯨꯡꯗ ꯁꯦꯜꯁꯤꯡ ꯑꯗꯨꯕꯨ ꯁꯤꯡꯗꯣꯛꯄ ꯉꯝꯂꯣꯏꯗꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯇꯣꯝꯕ ꯑꯁꯤ ꯃꯍꯩ ꯇꯝꯐꯝ ꯁꯪꯗ ꯑꯃꯨꯛ ꯍꯟꯅ ꯊꯥꯕꯤꯔꯛꯑꯅꯨ꯫ ꯑꯁꯨꯝꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯥꯎꯕꯗꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯑꯃ ꯈꯪꯂꯝꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ, ꯑꯣꯖꯥ, ꯅꯆꯥꯅ ꯑꯣꯖꯥꯒꯤ ꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯔꯁꯨ ꯍꯥꯏꯖꯒꯦ, ꯑꯇꯣꯝꯕꯕꯨ ꯃꯍꯩ ꯇꯝꯐꯝ ꯁꯪ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯒꯅꯨ꯫ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯦꯜꯁꯤꯡ ꯑꯗꯣ ꯉꯝꯅꯕ ꯁꯤꯡꯖꯔꯛꯀꯦ꯫ ꯑꯁꯨꯝꯅ ꯆꯥꯎꯕ ꯑꯃꯗꯤ ꯃꯅꯤꯅ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯕ ꯑꯗꯨꯗ ꯑꯣꯖꯥ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯕꯨ ꯌꯥꯕꯤꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯍꯟꯗꯛ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯦꯜꯁꯤꯡ ꯑꯗꯨꯕꯨ ꯊꯤꯕ ꯂꯣꯏꯗ꯭ꯔꯕꯗꯤ ꯑꯇꯣꯝꯕꯕꯨ ꯊꯥꯔꯛꯇꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯆꯥꯎꯕ ꯑꯃꯗꯤ ꯃꯅꯤꯁꯨ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯥꯎꯕ ꯑꯃꯗꯤ ꯃꯅꯤ ꯃꯈꯣꯏ ꯑꯅꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯅ ꯃꯤꯒꯤꯗ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯗꯨꯅ ꯅꯨꯃꯤꯗꯥꯡꯗ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯃꯗꯤ ꯊꯪꯅꯕ ꯈꯨꯜꯁꯤꯡꯗ ꯍꯨꯔꯥꯟꯕ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯁꯤꯡꯒꯗꯕ ꯁꯦꯜꯁꯤꯡ ꯑꯗꯨꯁꯨ ꯄꯨꯂꯞ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯇꯣꯝꯕꯒꯤ ꯁꯦꯜꯁꯤꯡ ꯑꯗꯨꯁꯨ ꯃꯍꯩ ꯇꯝꯐꯝ ꯁꯪ ꯑꯗꯨꯗ ꯆꯠꯇꯨꯅ ꯄꯨꯟꯅ ꯁꯤꯡꯗꯣꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯛ ꯋꯥꯖꯔꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯁꯤ ꯃꯄꯨ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯅ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯀꯨꯏꯅ ꯁꯥꯡꯅ ꯌꯥꯎ ꯍꯥꯏꯕ ꯇꯝꯂꯝꯗ꯭ꯔꯕ ꯃꯥꯜꯂꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯆꯥꯎꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯇꯥꯒꯗꯧꯔꯤ꯫ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯊꯋꯥꯏꯕꯨ ꯂꯧꯕꯤꯒꯗꯧꯔꯤ꯫ ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯔꯛꯄꯒꯤ ꯋꯥꯔꯤꯗ ꯀꯔꯤ ꯀꯔꯝ ꯇꯧꯕ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛ ꯑꯃ ꯆꯥꯎꯕꯅ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯝꯂꯗꯨꯅ ꯁꯨꯃꯥꯡꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯇꯣꯝꯕ ꯑꯗꯨ ꯃꯍꯩ ꯇꯝꯐꯝ ꯁꯪ ꯆꯠꯀꯗꯕꯒꯤ ꯃꯐꯤ ꯃꯔꯣꯜ ꯑꯃꯠꯇ ꯂꯣꯏꯁꯤꯟꯗꯕꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯆꯥꯎꯕꯅ, ꯑꯇꯣꯝꯕ, ꯀꯩꯗꯧꯔꯦ ꯅꯪꯗꯤ? ꯅꯐꯤꯁꯨ ꯑꯃꯠꯇ ꯂꯣꯏꯁꯤꯟꯗꯦ, ꯅꯪꯕꯨ ꯃꯍꯩ ꯇꯝꯕ ꯆꯠꯂꯔꯣꯏꯗ꯭ꯔꯣ? ꯃꯁꯤꯗ ꯑꯇꯣꯝꯕꯅ, ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯉꯥꯎꯔꯕ ꯈꯪꯗꯦ, ꯉꯁꯤ ꯅꯣꯡꯃꯥꯏꯖꯤꯡꯁꯤꯗꯕꯨ ꯃꯍꯩ ꯇꯝꯕ ꯆꯠꯂꯣꯏꯗ꯭ꯔꯥꯌꯦ꯫ ꯏꯍꯦ, ꯅꯪ ꯇꯥꯆꯧꯗꯤ ꯀꯥꯎꯕꯅꯤꯅꯦ꯫ ꯇꯥꯆꯧꯗꯤ ꯊꯕꯛ ꯃꯌꯥꯝꯁꯤ ꯇꯧꯅꯕ ꯍꯣꯠꯅꯔꯤꯉꯩ ꯅꯨꯃꯤꯠꯀ ꯂꯣꯏꯅ ꯀꯥꯎꯔꯕꯣꯠꯅꯤꯗ꯫ ꯍꯣꯏ, ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯆꯥꯛꯅꯦ ꯊꯤꯔ ꯊꯝꯃꯝꯃꯕꯅꯤ꯫ ꯑꯗꯣ ꯆꯥꯊꯣꯛꯂꯒ ꯅꯃꯥꯟꯅꯕꯁꯤꯡꯒ ꯏꯟꯊꯤ ꯏꯔꯦꯟꯖꯅ ꯁꯥꯟꯅꯃꯤꯟꯅꯔꯒ ꯂꯩꯔꯝꯃꯨꯀꯣ꯫ ꯇꯥꯆꯧ, ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯑꯗꯨꯕꯨꯔꯣ, ꯅꯪ ꯇꯌꯥꯏꯒ ꯑꯩꯈꯣꯏꯅꯤꯁꯦ ꯂꯧꯕꯨꯛ ꯃꯅꯥꯛꯀꯤ ꯈꯣꯡ ꯑꯆꯧꯕꯗꯣ ꯑꯗꯨꯗ ꯉꯥ ꯐꯥꯔꯨꯒꯦ꯫ ꯍꯣꯔꯦꯟ ꯏꯅꯥꯎꯒꯤ ꯇꯥꯆꯧꯅ ꯍꯜꯂꯛꯄꯗ ꯉꯥ ꯑꯆꯧ ꯃꯌꯥꯝ ꯄꯨꯔꯛꯀꯦ, ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯊꯣꯡꯉꯒ ꯆꯥꯅꯕ꯫ ꯇꯥꯆꯧ, ꯅꯍꯥꯟꯃꯨꯛꯀꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯍꯥꯎꯅ ꯊꯣꯡꯗꯣꯏꯔꯥ? ꯊꯣꯡꯗꯣꯏꯅꯦ꯫ ꯑꯗꯨꯒ ꯇꯥꯆꯧ, ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯒ ꯃꯌꯥꯝ ꯑꯃ ꯄꯨꯛ ꯊꯟꯅ ꯆꯥꯁꯤꯀꯣ꯫ ꯍꯣꯏ, ꯆꯥꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯅꯤꯁꯨ ꯃꯅꯤꯡꯂꯣꯝꯗꯒꯤ ꯃꯈꯨꯠꯇ ꯌꯣꯄꯥꯛ ꯑꯃꯗꯤ ꯕꯥꯇꯤꯟ ꯄꯥꯏꯔꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯑꯗꯨꯕꯨ ꯉꯥ ꯐꯥꯕꯗ ꯁꯦꯠꯀꯗꯕ ꯐꯤꯔꯣꯜ ꯁꯦꯠꯂꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯇꯥꯆꯧ, ꯑꯩ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦꯉꯣ, ꯆꯠꯂꯁꯤ꯫ ꯇꯥꯆꯧꯅ ꯆꯥꯛ ꯂꯣꯏꯔꯗꯤ ꯑꯇꯣꯝꯕꯒꯤ ꯊꯤꯕꯤꯔꯝꯃꯒ ꯆꯥꯍꯜꯂꯝꯃꯨ, ꯑꯩꯈꯣꯏꯅꯤ ꯆꯠꯂꯁꯤ꯫ ꯊꯦꯡꯈ꯭ꯔꯅꯤ, ꯅꯣꯡ ꯑꯁꯤꯁꯨ ꯃꯪꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯤꯌꯦ꯫ ꯍꯣꯏ, ꯆꯠꯂꯁꯤ꯫ ꯑꯗꯨꯗꯤ ꯑꯇꯣꯝꯕ, ꯅꯪ ꯆꯥꯛꯇꯣ ꯐꯖꯅ ꯆꯥꯊꯣꯛꯂꯝꯃꯒ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯨꯀꯣ꯫
ꯆꯥꯎꯕ ꯑꯇꯣꯝꯕꯗꯨ ꯍꯣꯏ ꯍꯥꯏꯔꯛꯀꯗꯕ ꯃꯥꯜꯂꯨꯏ꯫ ꯑꯗꯨꯕꯨ ꯑꯇꯣꯝꯕꯅ ꯑꯁꯨꯝꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯥꯆꯧ, ꯑꯩ ꯏꯊꯟꯗ ꯌꯨꯝꯗ ꯂꯩꯍꯧꯕ ꯇꯜꯂꯤꯉꯣ꯫ ꯑꯩꯈꯣꯏ ꯄꯥꯕꯁꯨ ꯂꯩꯇꯦ, ꯏꯃꯥꯁꯨ ꯂꯩꯇꯦ꯫ ꯑꯩ ꯇꯥꯆꯧꯒ ꯇꯌꯥꯏꯒꯒꯤ ꯉꯥ ꯐꯥꯕꯗꯨ ꯃꯇꯨꯡ ꯏꯟꯅꯔꯛꯀꯅꯤ꯫ ꯏꯍꯦ ꯑꯇꯣꯝꯕ, ꯅꯪꯕꯨ ꯉꯥ ꯐꯥꯕ ꯑꯗꯨ ꯂꯥꯛꯂꯒ ꯋꯥꯅꯕꯅꯦꯃꯤ꯫ ꯅꯪꯅ ꯉꯥ ꯐꯥꯕ ꯍꯩꯒꯗꯕꯁꯨ ꯅꯠꯇꯦ꯫ ꯅꯣꯡꯁꯨ ꯃꯪꯂꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯣꯡ ꯑꯁꯤꯁꯨ ꯇꯥꯒꯦ ꯍꯥꯏꯔꯛꯂꯅꯤ꯫ ꯆꯣꯠꯂꯒ ꯅꯥꯅꯕꯅꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯌꯨꯝꯗꯅꯦ ꯆꯥꯛꯇꯣ ꯄꯨꯛ ꯊꯟꯅ ꯆꯥꯊꯣꯛꯂꯒ ꯅꯃꯥꯟꯅꯕ ꯃꯌꯥꯝꯒ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯣ꯫ ꯆꯥꯎꯕꯅ ꯑꯁꯨꯝꯅ ꯐꯅ ꯊꯦꯝꯂꯕꯁꯨ ꯑꯇꯣꯝꯕꯗꯤ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯆꯥꯎꯕ ꯑꯃꯗꯤ ꯃꯅꯤꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯅꯥꯎꯅꯨꯄꯥ ꯑꯄꯤꯛꯄ ꯑꯗꯨꯕు ꯃꯈꯣꯏꯅ ꯉꯥ ꯐꯥꯒꯗꯧꯔꯤꯕ ꯈꯣꯡ ꯑꯆꯧꯕꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯈꯣꯡ ꯑꯆꯧꯕꯗꯨ ꯌꯧꯔꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯅꯣꯡ ꯑꯗꯨꯁꯨ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯇꯣꯝꯕꯅ, ꯑꯌꯥ, ꯅꯣꯡ ꯇꯥꯔꯛꯑꯦ꯫ ꯇꯌꯥꯏ, ꯅꯪꯒꯤ ꯕꯥꯇꯤꯟꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯣ꯫ ꯑꯦ ꯑꯇꯣꯝꯕ, ꯅꯪꯒꯤ ꯕꯥꯇꯤꯟꯁꯤ ꯀꯩꯗꯧꯗꯣꯏꯕ? ꯑꯗꯨꯕꯨꯔꯥ, ꯅꯣꯡ ꯆꯣꯠꯇꯅꯕ ꯀꯣꯛꯇ ꯎꯞꯁꯟꯒꯦ꯫ ꯃꯁꯤꯗ ꯆꯥꯎꯕꯅ ꯅꯣꯛꯂꯗꯨꯅ, ꯑꯦꯍꯦ, ꯏꯅꯥꯎꯗꯤ ꯌꯥꯝ ꯁꯤꯡꯉꯤꯅ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯉꯥ ꯐꯥꯒꯗꯕ ꯈꯣꯡꯖꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯑꯣꯡꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯅ ꯌꯦꯡꯁꯤꯟꯕꯤꯗꯕ ꯃꯆꯥ ꯑꯣꯏꯕꯅ ꯑꯁꯨꯝꯅ ꯄꯪꯊꯥ ꯊꯥꯗꯣꯛꯂꯤꯕꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯃꯥ ꯃꯄꯥ ꯑꯃꯒꯤ ꯃꯆꯥ ꯑꯣꯏꯔꯝꯂꯕꯗꯤ ꯑꯁꯨꯛ ꯍꯥꯛꯅ ꯋꯥꯅꯁꯨ ꯂꯩꯔꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯉꯥ ꯐꯥꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯈꯣꯡ ꯑꯗꯨꯗꯤ ꯒꯥꯔꯤ ꯇꯧꯗꯨꯅ ꯂꯨꯅ ꯀꯣꯠꯈꯤꯕ, ꯂꯨꯅ ꯂꯩꯕꯥꯛ ꯀꯣꯠꯊꯣꯛꯈꯤꯕ ꯃꯐꯝ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯈꯪꯗꯕꯅ ꯃꯐꯝ ꯑꯗꯨꯗ ꯉꯥ ꯐꯥꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯗꯨꯇꯁꯨ ꯅꯠꯇꯅ ꯃꯐꯝ ꯑꯁꯤ ꯅꯨꯡꯊꯤ ꯅꯣꯡꯃꯪꯕ ꯈꯨꯗꯤꯡꯒꯤ ꯂꯥꯏ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯃꯊꯤ ꯐꯣꯡꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯃꯐꯝ ꯑꯃꯅꯤ꯫ ꯃꯇꯝ ꯑꯗꯨ ꯅꯣꯡ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯕ ꯃꯇꯝꯒ ꯑꯣꯏꯕꯒ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇ ꯂꯧꯕꯨꯛ ꯑꯗꯨꯗ ꯀꯨꯝꯅꯔꯛꯂꯝꯈꯤꯗꯦ꯫ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨꯁꯨ ꯉꯥ ꯐꯥꯒꯗꯕ ꯈꯣꯡ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯆꯥꯎꯕꯅ, ꯑꯇꯣꯝꯕ, ꯅꯪꯗꯤ ꯃꯊꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯨꯀꯣ꯫ ꯇꯌꯥꯏꯒ ꯑꯩꯈꯣꯏꯅꯤ ꯉꯥ ꯐꯥꯅꯕ ꯀꯨꯝꯃꯒꯦꯀꯣ, ꯀꯨꯝꯊꯔꯛꯀꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯗꯨꯅ ꯆꯥꯎꯕ ꯑꯃꯗꯤ ꯃꯅꯤ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯉꯥ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯃꯔꯝ ꯑꯁꯤꯅ ꯆꯥꯎꯕ ꯑꯃꯗꯤ ꯃꯅꯤ ꯉꯥꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯅ ꯂꯥꯏꯅ ꯉꯥ ꯃꯌꯥꯝ ꯑꯃ ꯐꯥꯔꯝꯃꯤ꯫ ꯆꯥꯎꯕ ꯑꯃꯗꯤ ꯃꯅꯤ ꯑꯗꯨ ꯉꯥ ꯐꯥꯕꯅ ꯅꯨꯡꯉꯥꯏꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯗ ꯍꯟꯅ ꯌꯦꯡꯕ ꯁꯪꯈꯤꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯇꯣꯝꯕ ꯑꯗꯨ ꯐꯝꯗꯨꯅ ꯁꯨꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯍꯦꯛ ꯌꯦꯡꯊꯣꯛꯂꯨꯕꯗ ꯈꯣꯡ ꯑꯗꯨꯒꯤ ꯈꯔ ꯂꯨꯕ ꯃꯄꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯅꯨꯡꯉꯥꯏꯅ ꯏꯁꯤꯡꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯑꯇꯣꯝꯕꯅ ꯎꯔꯝꯃꯤ꯫ ꯃꯁꯤꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯇꯣꯝꯕꯕꯨ ꯀꯨꯝꯊꯔꯛꯎ ꯍꯥꯏꯔꯗꯨꯅ ꯃꯈꯨꯠ ꯈꯠꯂꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯑꯇꯣꯝꯕ ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯄꯨꯡꯁꯨꯝ ꯁꯨꯝꯈꯤꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯇꯞꯅ ꯀꯨꯝꯊꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯇꯣꯝꯕꯅ ꯇꯧꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯃꯅꯤꯒ ꯆꯥꯎꯕꯒꯗꯤ ꯀꯔꯤꯁꯨ ꯎꯍꯧꯔꯝꯈꯤꯗꯦ꯫ ꯃꯈꯣꯏ ꯑꯅꯤ ꯉꯥ ꯃꯌꯥꯝ ꯑꯗꯨꯕꯨ ꯐꯥꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨꯅ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯗ ꯃꯤꯠꯌꯦꯡ ꯆꯪꯕ ꯉꯝꯂꯝꯈꯤꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯆꯥꯎꯕ ꯑꯃꯗꯤ ꯃꯅꯤ ꯉꯥ ꯌꯥꯝꯅ ꯐꯥꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯥꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯍꯦꯃꯥ, ꯅꯪ ꯍꯥꯟꯅ ꯀꯥꯔꯒ ꯑꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯣ꯫ ꯑꯩꯗꯤ ꯉꯥꯁꯤꯡ ꯑꯁꯤ ꯄꯨꯔꯒ ꯈꯣꯡ ꯈꯨꯠꯇ ꯇꯩꯔꯤꯕ ꯂꯩꯈꯣꯝꯁꯤꯡ ꯑꯁꯦ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒ ꯀꯥꯔꯛꯑꯒꯦ꯫ ꯆꯠꯂꯣ, ꯑꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯣ꯫ ꯑꯇꯣꯝꯕꯗꯣ ꯑꯩꯈꯣꯏ ꯉꯥꯏꯕꯗ ꯋꯥꯔꯝꯃꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯅꯤꯕꯨ ꯍꯥꯟꯅ ꯀꯥꯍꯟꯈꯤꯗꯨꯅ ꯆꯥꯎꯕ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯂꯩꯈꯣꯝꯁꯤꯡ ꯑꯗꯨ ꯐꯖꯅ ꯆꯥꯝꯊꯣꯛꯇꯨꯅ ꯃꯥꯁꯨ ꯀꯥꯒꯦ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯅ, ꯇꯥꯆꯧ, ꯇꯥꯆꯧ, ꯑꯩꯈꯣꯏ ꯑꯇꯣꯝꯕ ꯂꯩꯍꯧꯗꯤꯌꯦ꯫ ꯃꯁꯤꯗ ꯆꯥꯎꯕ ꯏꯄꯥ ꯄꯥꯈꯠꯂꯗꯨꯅ ꯉꯥꯁꯤꯡ ꯑꯗꯨꯕꯨ ꯄꯨꯔꯗꯨꯅ ꯃꯊꯛꯇ ꯄꯔꯞ ꯄꯔꯞ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯑꯁꯨꯝ ꯌꯦꯡꯉꯛꯄꯗꯗꯤ ꯑꯇꯣꯝꯕꯗꯤ ꯂꯩꯕ ꯎꯔꯝꯈꯤꯗꯦ꯫ ꯃꯁꯤꯗ ꯆꯥꯎꯕꯅ, ꯍꯦꯃꯥ, ꯅꯪꯕꯨ ꯑꯇꯣꯝꯕꯗꯣ ꯌꯨꯝꯂꯣꯝꯗꯒ ꯀꯥꯈꯤꯕ ꯎꯈꯤꯕ꯭ꯔꯥꯅꯦ? ꯇꯥꯆꯧ, ꯌꯨꯝꯂꯣꯝꯗꯗꯤ ꯀꯥꯔꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯃꯥ ꯌꯨꯝꯗ ꯃꯊꯟꯇ ꯆꯠꯄꯒꯤ ꯂꯝꯕꯤꯁꯨ ꯈꯪꯂꯣꯏ꯫ ꯑꯁ, ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯧꯕꯨꯛ ꯃꯔꯛ, ꯅꯥꯄꯤ ꯃꯔꯛ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯇꯣꯝꯕꯗꯤ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯈꯣꯡ ꯑꯗꯨꯒꯤ
ꯈꯔ ꯂꯨꯕ ꯃꯄꯥ ꯑꯗꯨꯗ ꯑꯇꯣꯝꯕꯅ ꯃꯈꯣꯡꯗ ꯇꯣꯡꯈꯤꯕ ꯁꯦꯟꯗꯜ ꯑꯗꯨ ꯇꯥꯎꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯆꯥꯎꯕ ꯆꯤꯡꯅꯅ "ꯍꯥꯏ ꯌꯥꯏꯃ, ꯑꯁꯤꯗ ꯏꯁꯤꯡ ꯃꯌꯥꯏꯗ ꯇꯥꯎꯔꯤꯕꯁꯤꯕꯨ ꯑꯩꯈꯣꯏ ꯑꯇꯣꯝꯕꯒꯤ ꯃꯈꯣꯡꯗ ꯇꯣꯡꯈꯤꯕ ꯁꯦꯟꯗꯜ ꯑꯗꯨ ꯅꯠꯇ꯭ꯔꯣ?" "ꯃꯥꯅꯦ ꯇꯥꯆꯧ, ꯑꯇꯣꯝꯕꯕꯨ ꯏꯁꯤꯡꯗꯒ ꯇꯥꯈ꯭ꯔꯕꯖꯥꯠꯂꯣ? ꯉꯁꯥꯏ ꯃꯈꯣꯟꯗꯤ ꯇꯥꯈꯤꯗꯦꯗ." ꯃꯈꯣꯏ ꯑꯅꯤ ꯑꯇꯣꯝꯕꯕꯨ ꯊꯤꯕ ꯐꯪꯂꯛꯇ꯭ꯔꯕ ꯑꯗꯨꯗ ꯏꯁꯤꯡ ꯑꯗꯨꯗ ꯆꯣꯡꯊꯗꯨꯅ ꯊꯤꯁꯦ ꯍꯥꯏꯅꯔꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯑꯉꯝ ꯑꯔꯥꯏ ꯈꯪꯗꯅ ꯆꯣꯡꯊꯗꯨꯅ ꯑꯇꯣꯝꯕꯕꯨ ꯊꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯊꯤꯔꯛꯄꯒꯤ ꯃꯇꯝꯗ ꯆꯥꯎꯕꯒꯤ ꯃꯈꯣꯡꯗ ꯀꯔꯤꯅꯣ ꯑꯃꯅ ꯄꯥꯏꯔꯛꯄꯒꯨꯝ ꯌꯥꯜꯂꯛꯄꯒꯨꯝ ꯆꯤꯡꯊꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯆꯥꯎꯕꯅ "ꯀꯔꯤꯅꯣ ꯌꯥꯏꯃ, ꯍꯧꯖꯤꯛꯁꯦ ꯐꯥꯒꯤ ꯇꯧꯕ ꯃꯇꯝ ꯅꯠꯇꯦꯀꯣ. ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯈꯣꯡꯗ ꯌꯥꯜꯂꯛꯂꯤꯕ ꯑꯗꯨꯕꯣ?" "ꯇꯥꯆꯧ, ꯑꯩꯗꯤ ꯁꯤꯗ ꯂꯩꯌꯦ. ꯑꯗꯣꯝꯗ ꯂꯩꯁꯨ ꯂꯩꯇꯅ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯥꯆꯧꯒꯤ ꯈꯣꯡꯗ ꯌꯥꯟꯗꯣꯏꯅꯣ?" ꯌꯥꯏꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯆꯥꯎꯕꯗꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯌꯥꯜꯂꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯍꯨꯝꯖꯤꯟꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕꯒꯤ ꯃꯈꯨꯠ ꯑꯃ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯌꯥꯜꯂꯛꯂꯤꯕ ꯈꯨꯠ ꯑꯗꯨꯗꯤ ꯑꯇꯣꯝꯕꯒꯤ ꯅꯠꯇꯦ, ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯃꯤ ꯑꯃꯒꯤ ꯃꯈꯨꯠꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯥꯒꯤ ꯃꯈꯣꯡꯗ ꯐꯥꯔꯤꯕ ꯃꯈꯨꯠ ꯑꯗꯨꯕꯨ ꯅꯥꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯃ ꯑꯗꯨ ꯃꯥꯒꯤ ꯃꯈꯣꯡꯗ ꯌꯥꯜꯂꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯀꯅꯥꯅꯣ ꯑꯃꯅ ꯃꯥꯕꯨ ꯀꯟꯅ ꯆꯤꯡꯊꯔꯦ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯪꯂꯨꯞ ꯂꯨꯞꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯇꯧ ꯃꯌꯥꯝ ꯑꯁꯤꯗ ꯆꯥꯎꯕꯗꯤ ꯃꯁꯥ ꯑꯗꯨ ꯄꯥꯈꯠꯄ ꯊꯨꯀꯠꯄꯅ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯆꯥꯎꯕ ꯃꯄꯤꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯃꯅꯥꯎ ꯑꯅꯤꯕꯨ ꯀꯧꯗꯨꯅ ꯀꯞꯅꯗꯨꯅ ꯊꯤꯔꯝꯃꯤ꯫ "ꯌꯥꯏꯃ, ꯑꯇꯣꯝꯕ, ꯀꯔꯤꯅꯣ ꯅꯣꯏꯅ ꯇꯥꯆꯧꯒꯤ ꯃꯐꯝꯗ ꯇꯧꯔꯤꯕ ꯑꯁꯤꯕꯣ? ꯅꯈꯣꯏ ꯑꯅꯤꯒꯤꯁꯤꯕꯨ ꯇꯥꯆꯧꯗ ꯂꯛꯅꯔꯤꯕ ꯍꯥꯏꯕꯗꯨꯔꯣ?" ꯑꯁꯨꯝꯅ ꯆꯥꯎꯕꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯗꯁꯨ ꯃꯅꯤ ꯑꯃꯗꯤ ꯇꯣꯝꯕꯗ ꯇꯧꯈꯤꯕꯒꯨꯝ ꯀꯅꯥꯒꯨꯝꯕꯒꯤ ꯃꯈꯨꯠ ꯑꯃꯅ ꯀꯟꯅ ꯄꯥꯏꯔꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗꯨꯗ ꯆꯤꯡꯊꯈꯤꯗꯨꯅ ꯄꯨꯂꯞ ꯄꯨꯟꯅ ꯂꯨꯞꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯑꯌꯨꯛꯇ ꯃꯈꯣꯏꯅ ꯂꯩꯇꯅ ꯊꯣꯡꯖꯔꯝꯕ ꯆꯥꯛ ꯑꯗꯨ ꯐꯥꯎꯕ ꯆꯥꯛꯈꯨꯝ ꯑꯃ ꯐꯥꯎꯕ ꯆꯥꯕ ꯅꯪꯖꯈꯤꯗꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯐꯝ ꯑꯗꯨꯗ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯊꯋꯥꯏ ꯄꯨꯟꯅ ꯊꯥꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯌꯨꯝ ꯑꯗꯨꯗ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯍꯟꯖꯤꯜꯂꯛꯇꯕꯒꯤ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ꯫ ꯃꯦꯝꯇꯣꯟ: "ꯃꯗꯨꯒꯤ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯨꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ? ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯆꯠꯈꯤꯕꯁꯤꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯇꯥꯔ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯑꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯄꯨꯁꯤꯜꯂꯛꯇꯕꯗ ꯉꯁꯤꯗꯤ ꯌꯦꯡꯉꯨ, ꯃꯊꯤꯕꯣꯡꯁꯤꯡ ꯑꯗꯣ ꯄꯤꯖꯔꯣꯏꯗꯕꯅꯤ." "ꯍꯣꯏꯗ, ꯑꯃꯔꯣꯝꯗ ꯍꯥꯏꯔꯨꯔꯒ ꯍꯜꯂꯛꯇꯕꯅꯁꯨ ꯐꯔꯦꯗ. ꯃꯈꯣꯏ ꯑꯍꯨꯝ ꯂꯩꯔꯒ ꯆꯥꯕ ꯍꯦꯟꯅ ꯇꯤꯡꯅꯕꯅꯤ." "ꯃꯈꯣꯏ ꯑꯍꯨꯝ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯆꯥꯒꯅꯤ?" "ꯍꯦꯔꯥꯗ, ꯃꯈꯣꯏ ꯑꯍꯨꯝꯅꯕꯨ ꯌꯨꯝꯗ ꯍꯜꯂꯛꯇꯅ ꯇꯣꯛꯑꯦ ꯍꯥꯏꯕ꯭ꯔꯣ? ꯂꯥꯏꯅ ꯐꯥꯎꯕ ꯂꯧꯅꯤꯡꯗ꯭ꯔꯕ ꯑꯉꯥꯡ ꯉꯥꯛꯇꯅꯤ. ꯀꯥꯟꯅꯗꯦ, ꯆꯐꯨꯗ ꯆꯥꯛ ꯄꯤꯛ ꯊꯟꯅ ꯂꯩꯍꯧꯕꯒꯨꯝ ꯇꯧꯕꯅꯤ. ꯑꯗꯨ ꯈꯔ ꯆꯥꯁꯤꯜꯂꯒ ꯇꯨꯝꯃꯨꯈꯤꯒꯦ. ꯅꯣꯡꯅ ꯅꯣꯡ ꯇꯥꯕꯅꯦ, ꯐꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯗꯨꯅ ꯃꯦꯝꯇꯣꯟ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯈꯔ ꯐꯥꯎꯕ ꯐꯥꯎꯗꯕ ꯃꯈꯩ ꯃꯥꯒꯤ ꯊꯣꯛꯄ ꯈꯔ ꯆꯥꯔꯗꯨꯅ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯊꯦꯡꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯍꯜꯂꯛꯇꯦ ꯍꯥꯏꯕꯒꯤ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯗꯦ ꯃꯦꯝꯇꯣꯟ꯫ ꯃꯍꯥꯛꯇꯤ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯗꯨꯅ ꯑꯌꯨꯛꯀꯤ ꯂꯩꯈꯤꯕ ꯆꯥ ꯈꯔ ꯑꯗꯨꯕꯨ ꯆꯥꯔꯗꯨꯅ ꯇꯨꯝꯕ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯪꯒꯤꯁꯨ ꯃꯗꯨ ꯃꯉꯥꯏ ꯌꯨ ꯊꯛꯄ ꯌꯥꯕ ꯈꯔ ꯊꯛꯂꯨꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯗꯨꯅ ꯑꯗꯨꯝ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯍꯤꯡ ꯊꯦꯡꯖꯤꯜꯂꯛꯄꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯑꯇꯣꯝꯕꯒꯤ ꯈꯣꯟꯖꯦꯜꯗ "ꯏꯃꯥ, ꯏꯃꯥ, ꯊꯣꯡ ꯍꯥꯡꯉꯨ ꯏꯃꯥ, ꯑꯩꯈꯣꯏꯅ ꯌꯦꯟ ꯉꯥꯅꯨ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯏꯃꯥ, ꯊꯣꯡ ꯍꯥꯡꯉꯣ." ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯃꯦꯝꯇꯣꯟ ꯑꯗꯨ ꯃꯆꯥꯅ ꯑꯗꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯇꯥꯔꯗꯨꯅ "ꯀꯔꯤꯅꯣ ꯁꯤꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯣ? ꯑꯍꯤꯡ ꯅꯣꯡꯌꯥꯏꯅꯤ ꯀꯔꯤ ꯑꯃꯠꯇꯒ ꯈꯪꯗ꯭ꯔꯕ ꯖꯥꯠꯂꯣ? ꯁꯥꯗꯨꯅ ꯆꯠꯂꯨꯔꯕ ꯃꯇꯨꯡ ꯑꯍꯤꯡ ꯑꯁꯤꯗꯕꯨ ꯃꯤꯒꯤ ꯇꯨꯝꯕ ꯊꯨꯒꯥꯏꯈꯩ ꯀꯧꯔꯛꯑꯦ ꯍꯥꯏꯕ?" ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯦꯝꯇꯣꯟ ꯏꯁꯧ ꯂꯥꯡꯗꯨꯅ ꯊꯣꯔꯛꯂꯕ ꯃꯇꯨꯡ ꯃꯃꯥꯡ ꯊꯣꯡꯗꯣ ꯍꯥꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯃꯦꯝꯇꯣꯟꯅ ꯃꯃꯥꯡ ꯊꯣꯡꯗ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯑꯣꯟꯊꯣꯛꯄꯒꯤ ꯐꯤꯕꯝꯅꯤ꯫ ꯃꯦꯝꯇꯣꯟ ꯃꯃꯤꯠ ꯃꯅꯥ ꯂꯪꯈꯠꯇꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ 4ꯁꯨꯕ ꯇꯥꯡꯀꯛ ꯂꯣꯏꯁꯤꯟꯖꯔꯦ꯫
ꯃꯇꯨꯡ ꯇꯥꯔꯛꯄ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ, ꯀꯃꯦꯟ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫ ꯑꯃꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯧꯅ ꯊꯦꯡꯅꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯗ꯭ꯔꯤꯕ ꯌꯥꯎꯔꯕꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫